ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯅꯤ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯖꯕ ꯀꯌꯥꯗꯤ ꯃꯥꯒꯤ ꯁꯤꯟꯊꯥꯕꯨ ꯄꯥꯡꯅꯕ ꯊꯣꯛꯅꯔꯛꯂꯦ꯫ ꯀꯣꯔꯧ ꯏꯄꯥ ꯃꯍꯥꯛꯁꯨ ꯆꯤꯡꯌꯥꯗ ꯈꯖꯤꯛ ꯁꯥꯐꯣꯡꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯤꯕ ꯇꯥꯝꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯀꯣꯔꯧ ꯃꯍꯥꯛꯀꯤ ꯃꯉꯥꯜꯅ ꯌꯩꯔꯛꯄꯗ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯤꯕ꯫ ꯂꯤꯔꯤ ꯍꯨꯝꯂꯛꯄ ꯃꯥꯂꯪ ꯃꯥꯒꯤ ꯏꯄꯣꯝꯗꯅ ꯂꯩꯔꯥꯡ ꯀꯌꯥꯅ ꯃꯁꯥ ꯈꯤꯡꯖꯗꯨꯅ ꯍꯔꯥꯎꯕ ꯍꯧꯔꯛꯂꯦꯗꯣ꯫ ꯂꯥꯏꯖꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯉꯁꯥꯏꯗꯒꯤ ꯄꯥꯠꯄꯥꯟꯁꯤꯗ ꯐꯝꯂꯒ ꯀꯔꯤꯅꯣꯕ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯅꯪꯅ? ꯄꯥꯠꯌꯥꯏ ꯑꯁꯤꯗ ꯇꯥꯔꯤꯕ ꯀꯣꯔꯧ ꯃꯍꯥꯛꯀꯤ ꯃꯃꯤꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ꯫ ꯃꯍꯧꯁా ꯀꯧꯕꯤ ꯃꯥꯒꯤ ꯁꯛꯇꯝꯁꯤꯅ ꯑꯁꯨꯛ ꯅꯤꯡꯊꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯇꯥ? ꯌꯦꯡꯂꯒ ꯄꯦꯟꯕ ꯁꯨꯝ ꯅꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯁ, ꯅꯪꯒꯤ ꯂꯣꯟꯖꯩ ꯂꯣꯟꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕꯣ? ꯑꯗꯨꯒ ꯑꯝꯇ ꯇꯣꯛꯈꯣꯁꯦ꯫ ꯑꯗꯣ ꯉꯁꯤ ꯅꯠꯇ꯭ꯔꯣ ꯇꯥ ꯊꯋꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯣ? ꯂꯥꯏꯖꯥ ꯆꯤꯟꯕꯥꯜꯗꯨ ꯅꯣꯛꯃꯤ ꯇꯧꯔꯛꯇꯨꯅ ꯍꯣꯏ, ꯏꯀꯥꯏꯔꯤꯕ꯫ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯄꯁꯤꯗ ꯅꯕꯥꯅꯤ ꯂꯨꯍꯣꯡꯊꯣꯛꯑꯁꯤ꯫ ꯅꯥꯃꯩ ꯄꯥꯏꯔꯒꯅꯦ ꯌꯥꯅꯈ꯭ꯔꯦ ꯏꯕꯦꯝꯃ꯫ ꯅꯪꯅ ꯋꯥꯕꯁꯦ ꯑꯩ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯕ ꯉꯝꯗꯦꯕ꯫ ꯅꯣꯏ ꯄꯥꯕꯃꯛꯀꯤ ꯁꯛꯇꯥꯅꯤ꯫ ꯀꯥꯏꯗꯩ ꯂꯨꯍꯣꯡꯕꯅꯣ? ꯃꯥꯅꯕꯨꯗꯤ ꯍꯟꯗꯛ ꯊꯣꯔꯛꯄꯁꯤꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯕꯅꯦ꯫ ꯑꯗꯣ ꯑꯩ ꯍꯣꯡꯈꯤꯔꯣꯏ ꯏꯇꯥ꯫ ꯁꯤꯔꯣꯗꯤ ꯊꯥꯊꯥꯅꯗꯤ ꯆꯪꯒꯗꯣꯔꯤꯁꯦ꯫ ꯏꯈꯨꯗ ꯈꯔ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯁꯤꯅꯗꯤ ꯀꯣꯟꯅꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯍꯣꯏꯁꯦ, ꯍꯦꯟꯅꯁꯨ ꯈꯜꯂꯨꯅꯨ꯫ ꯂꯨꯍꯣꯡꯅꯦꯕꯨ ꯍꯥꯏꯔꯗꯤꯅꯦ ꯊꯣꯛꯄ ꯑꯩꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯗꯣꯏꯅꯤꯗ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯝꯇ ꯊꯣꯛꯎꯁꯦ꯫ ꯐꯅꯤ ꯁꯅꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯗꯨꯝ ꯌꯥꯖꯔꯤ꯫ ꯑꯁ, ꯅꯪꯁꯤꯗꯤꯕ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞꯇꯨ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯆꯥꯟꯅꯕ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯎꯅꯖꯔꯅꯤ ꯈꯟꯕꯗ ꯊꯃꯣꯏꯗꯨ ꯏꯔꯥꯡ ꯂꯥꯡꯖꯔꯤ꯫ ꯄꯥꯕꯗꯨꯅ ꯀꯗꯥꯏꯃꯨꯛ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤꯗꯤꯕ ꯄꯦꯜꯂꯕꯅꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯗꯨꯅꯅꯦ ꯌꯨ ꯇꯞ ꯊꯛꯆꯤꯜꯂꯒ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤꯕ꯫ ꯋꯥꯗꯧꯔꯤꯗ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯁꯣꯟꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯏ, ꯃꯄꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯏꯁꯦ ꯁꯦꯒꯥꯏꯔꯕ ꯐꯤꯖꯦꯠ ꯁꯦꯠꯄ ꯃꯁꯝ ꯁꯥꯡꯕ ꯏꯃꯣꯠ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯏꯃꯥ, ꯀꯅꯥꯅꯣ? ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝꯗꯨꯗꯤ ꯐꯖꯅ ꯎꯕ ꯅꯠꯇꯦ, ꯃꯁꯝꯗꯨꯅ ꯈꯟꯖꯤꯟꯈꯤꯕꯅ꯫ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯑꯩꯕꯨ ꯆꯥꯛ ꯈꯤꯇ ꯄꯤꯖꯕꯤꯌꯨ꯫ ꯂꯥꯏꯖ ꯀꯤꯁꯨ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ? ꯀꯔꯤ ꯈꯨꯜꯗꯒꯤ ꯂꯥꯛꯄꯅꯣ ꯏꯕꯨꯡꯕꯣ? ꯁꯛꯁꯨ ꯈꯪꯗꯦ꯫ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯑꯩ ꯁꯧꯔꯥꯒꯤꯗꯣ꯫ ꯂꯥꯏꯖ ꯄꯥꯈꯠꯂꯞꯇꯧꯅ, ꯍꯣꯏ, ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯌꯨꯝꯂꯣꯝꯗ ꯇꯍꯥ ꯆꯪꯂꯛꯏ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯤꯕꯅꯤ꯫ ꯆꯥꯛ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯆꯥꯖꯕ ꯐꯪꯖꯗ꯭ꯔꯕꯤꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛ ꯆꯥꯗꯕꯗ ꯑꯩ ꯁꯤꯔꯣꯏꯗꯅ? ꯐꯔꯦ, ꯄꯥꯕꯒꯤ ꯆꯥꯛꯁꯤꯗꯤ ꯈꯥꯛꯂꯒꯦ꯫ ꯑꯩꯒꯤ ꯁꯔꯨꯛ ꯈꯔꯁꯤ ꯑꯣꯏꯅ ꯄꯤꯖꯈ꯭ꯔꯒꯦ꯫ ꯃꯣꯏꯗꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅꯅꯤ ꯋꯥꯔꯝꯗꯣꯏꯁꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯁꯤ ꯆꯥꯔꯣ꯫ ꯅꯨꯄꯥꯗꯨꯁꯨ ꯆꯥꯛꯇꯨ ꯎꯕꯗ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯦ ꯆꯥꯔꯣ꯫ ꯑꯩꯕꯨ ꯆꯥꯛ ꯆꯥꯕ ꯍꯥꯏꯔꯒ ꯆꯥꯛꯂꯨꯛꯇꯨ ꯇꯥꯞ ꯂꯧꯔꯒ ꯀꯤꯠ ꯅꯝꯗꯨꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ꯫ ꯕꯦꯝꯃ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯄꯥꯕ ꯉꯥꯏꯔꯝꯃꯤꯔꯣ ꯅꯪꯕꯨ? ꯃꯥꯗꯤ ꯀꯅꯥꯅꯣ? ꯆꯥꯛꯀꯁꯨ ꯆꯥꯔꯤꯅꯦ꯫ ꯀꯔꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣꯅꯦ? ꯕꯨꯡꯉꯣ, ꯆꯥꯎ ꯆꯥꯛꯇꯨ ꯍꯥꯎꯅ ꯆꯥꯎꯀꯣ꯫ ꯌꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯎ ꯄꯥꯕ꯫ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯈꯔꯗꯤ ꯈꯟꯕꯤꯌꯨ꯫ ꯂꯥꯛꯑꯣꯁꯤ꯫ ꯍꯩꯃ, ꯀꯟꯁꯤꯡꯒꯅꯨꯅꯦ ꯅꯪꯕꯨ, ꯏꯄꯥꯁꯤ ꯇꯨꯗꯧꯔꯤꯅꯦꯍꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯈꯖꯤꯛ ꯍꯟꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯊꯋꯥꯟꯕꯨ ꯎꯅꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯔꯤ꯫ ꯇꯥ ꯊꯋꯥꯟꯗꯣ, ꯑꯩꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩꯀꯣ꯫ ꯑꯁ, ꯃꯤꯍꯨꯜꯁꯤꯁꯨ ꯁꯨꯝ ꯀꯟꯅ ꯆꯣꯡꯉꯦꯕ꯫ ꯍꯣ, ꯀꯧꯕꯒ ꯇꯥꯗꯦꯀꯣ꯫ ꯍꯩꯃꯥ, ꯑꯁ, ꯍꯤꯡꯆꯥꯕꯤ ꯈꯪꯉꯤ ꯀꯩꯅꯣꯅꯦ꯫ ꯏꯁ, ꯑꯩꯅ ꯉꯁꯥꯏꯗꯩ ꯀꯧꯔꯤꯒꯗꯣ ꯈꯨꯝꯗꯈꯩ ꯅꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯒ꯫ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯤ꯫ ꯀꯩꯅꯣ ꯇꯥ ꯊꯋꯥꯟꯗꯤ ꯂꯩꯁꯨ ꯂꯩꯇꯅ?
ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯃꯅꯤꯕ ꯃꯣꯏꯒꯤ ꯁꯍꯔ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯆꯠꯄ ꯐꯪꯗꯅ ꯑꯗꯨꯝ ꯁꯤꯈꯤꯗꯧꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯅꯪꯗꯤ ꯆꯠꯄ ꯐꯪꯈꯤꯕꯁꯨ ꯌꯥꯔꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯆꯠꯄꯗꯅꯦ ꯅꯪꯁꯨ ꯌꯥꯎꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯉꯤ ꯍꯣꯏꯅꯦ ꯑꯩꯗꯤ ꯋꯥꯈꯜꯒ ꯑꯣꯏꯔꯨꯗ꯭ꯔꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯤꯟ ꯐꯕꯤ ꯇꯔꯨꯕꯤꯅ ꯍꯦꯛꯇ ꯀꯧꯁꯤꯜꯂꯤ ꯏꯅꯝꯃ ꯃꯌꯥꯝ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯍꯣ ꯁꯍꯔꯗ ꯂꯩꯈꯤꯕ ꯅꯕꯨꯡ ꯊꯋꯥꯟꯗꯣ ꯍꯜꯂꯛꯑꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯃꯧ ꯑꯃꯅ ꯍꯥꯏꯔꯨꯅꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ ꯃꯣꯏꯁꯨ ꯊꯋꯥꯟ ꯑꯃꯗꯤ ꯂꯥꯏꯖꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨ ꯈꯪꯕꯅꯤ ꯂꯥꯏꯖ ꯁꯛꯐꯝ ꯈꯖꯤꯛ ꯍꯟꯖꯤꯟꯅ ꯀꯩꯅꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯣ ꯑꯗꯨꯅꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯗ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯋꯥꯟꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯥꯏꯖ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥ ꯊꯋꯥꯟ ꯅꯪ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯊꯋꯥꯟ ꯂꯥꯏꯖꯗꯗꯤ ꯌꯦꯡꯕ ꯉꯝꯗ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯇ ꯄꯟꯊꯨꯡ ꯌꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯂꯝꯂꯥꯟꯕꯤ ꯀꯅꯥꯃꯒ ꯅꯨꯡꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯇꯥꯔꯦ ꯂꯥꯏꯖ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦ ꯂꯥꯏꯖꯗꯤ ꯊꯋꯥꯟꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯁꯤꯟꯊꯔꯛꯂꯦ ꯀꯔꯤ ꯍꯥꯏꯕ ꯅꯪꯕꯣ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯅꯪꯕꯨ ꯑꯩꯅ ꯁꯨꯝ ꯊꯥꯖꯔꯒ ꯑꯗꯨꯒ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯂꯤꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯇꯔꯨꯕꯤꯁꯨ ꯂꯥꯏꯖꯕꯨ ꯇꯥꯟꯅꯈꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯥꯏꯖ ꯎꯡꯗꯨꯅ ꯐꯝꯂꯤ ꯆꯦꯡꯖꯥꯁꯨ ꯂꯩꯇꯕꯅ ꯆꯥꯛꯐꯥꯎ ꯊꯣꯡꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯄꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯕꯤ ꯆꯝꯐꯨꯠꯇꯤ ꯐꯨꯠꯂꯤ ꯍꯧꯖꯤꯛ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅ ꯊꯧꯋꯥꯏ ꯄꯤꯖꯕꯤ ꯑꯩꯅꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯐꯥꯎꯕ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯃꯤ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯂꯥꯏꯖ ꯅꯪꯁꯦ ꯀꯅꯥꯒꯤ ꯑꯁꯥꯗꯅꯣ ꯅꯪꯅ ꯍꯤꯡꯒꯗꯧꯔꯤꯕ ꯕꯥꯕꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯔꯨ ꯀꯩꯗꯧꯕꯒꯦ ꯅꯆꯥ ꯄꯣꯠꯂꯨ ꯃꯌꯥꯝꯁꯤ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯕꯥꯕꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯁꯣꯝꯗꯅ ꯊꯋꯥꯟꯒꯤ ꯌꯨꯝꯗꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯑꯩꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯦꯗꯅ ꯁꯤ ꯃꯉꯥꯏꯗꯅ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯈꯪꯗꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗꯤ ꯑꯩꯅ ꯈꯠ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯈꯪꯂꯝꯃꯅꯤꯅꯦ ꯃꯥ ꯊꯋꯥꯟ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗꯨ ꯋꯥꯕꯒꯨꯝ ꯇꯧꯔꯤ ꯌꯥꯔꯤꯃ ꯅꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯈꯪꯕꯤꯗ ꯂꯥꯏꯖꯅ ꯏꯐꯝꯗ ꯀꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯅꯆꯥꯡ ꯌꯥꯅꯤꯡꯗꯦ ꯍꯩ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯏꯃꯥꯅ ꯆꯤꯜꯂꯤꯕꯁꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯕꯨ ꯑꯣꯟꯈꯠꯂꯛꯂꯤꯕ ꯅꯪꯒꯤ ꯋꯥꯗꯣ ꯏꯃꯧꯅ ꯇꯥꯔꯗꯤꯅꯦ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅꯦ ꯆꯠꯂꯨ ꯇꯨꯝꯅꯕ ꯇꯧꯔꯨꯔꯣ ꯊꯋꯥꯟ ꯏꯁꯥꯎ ꯁꯥꯎꯅꯤꯡ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯏ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯊꯥꯖꯁꯨ ꯐꯃꯨꯡꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯋꯥꯟꯁꯨ ꯊꯥꯖꯕꯨ ꯍꯥꯟꯅ ꯁꯛ ꯈꯪꯕ ꯅꯠꯇꯦ ꯃꯃꯥꯅ ꯆꯦꯟꯗꯨꯅ ꯅꯝꯗꯅ ꯆꯦꯟꯈꯤꯕꯅꯤ ꯌꯥꯅꯤꯡꯗ ꯑꯗꯨꯕꯨ ꯀꯥꯗ ꯆꯪꯈꯤꯗ꯭ꯔꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯣꯏꯅ ꯊꯣꯔꯛꯏ ꯗꯥꯔꯤꯗꯨꯗ ꯑꯃꯨꯛ ꯐꯝꯊꯩ ꯄꯦꯟꯖꯗꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯣꯜꯂꯤ ꯂꯥꯏꯖ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯕꯁꯨ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯔꯣꯏ ꯑꯩꯗꯤ ꯄꯥꯡꯗꯕ ꯃꯤꯁꯛꯅꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯁꯛꯇꯣ ꯑꯩ ꯑꯣꯏꯔꯦ ꯅꯪ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯊꯧꯅꯥ ꯎꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕꯁꯤꯕꯣ ꯅꯪꯒꯤꯗꯃꯛꯅꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜ ꯑꯁꯤꯅ ꯃꯄꯣꯛ ꯑꯁꯤꯗꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯄꯤ ꯃꯔꯤ ꯈꯔꯁꯨ ꯇꯥꯔꯛꯂꯤ ꯀꯞꯂꯦ ꯃꯥ ꯇꯥꯇꯣꯟ ꯍꯥꯎ ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯣꯏ ꯇꯥꯇꯣꯟ ꯉꯥꯏꯔꯤꯅꯤ ꯑꯣ ꯂꯥꯎ ꯇꯨꯝꯔꯁꯤ ꯍꯥꯏꯔꯝꯂꯒ ꯐꯠ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯥꯖꯁꯨ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯕꯤꯂꯥꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯂꯥꯏꯖꯗꯤ ꯉꯛꯁꯨ ꯉꯛꯂꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯅꯤ ꯍꯥꯏꯕꯗꯨꯗ ꯄꯤꯁꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯗ ꯃꯥꯒꯤ ꯌꯨ ꯊꯛꯐꯝ ꯊꯣꯛꯄꯗꯨ ꯊꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ ꯏꯇꯩꯃ ꯏꯇꯩ ꯕꯤꯂꯥ
ꯂꯥꯏꯖꯥ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯀꯅꯥ? ꯅꯪꯅ ꯀꯅꯥ? ꯍꯩꯁ, ꯃꯁꯛ ꯈꯨꯐꯖꯁꯤꯗꯤ꯫ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯇꯥꯟꯖꯥꯗꯨꯗ ꯕꯤꯂꯥꯁꯁꯨ ꯐꯠ ꯊꯣꯔꯛꯏ꯫ ꯍꯩꯃꯥ, ꯂꯥꯛꯄ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯒꯤ ꯌꯨꯝꯗꯤ ꯀꯔꯝ ꯈꯪꯂꯤꯕ? ꯏꯇꯩꯃꯒꯤ ꯌꯨꯝ ꯑꯃ ꯊꯤꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ? ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯍꯣꯏꯅꯦ, ꯏꯅꯥꯎꯗꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤꯗꯣ꯫ ꯆꯥ ꯅꯨꯡꯒꯅꯦ ꯊꯛꯁꯤ ꯂꯥꯛꯑꯣ, ꯂꯥꯎ. ꯑꯗꯣ ꯏꯇꯩꯃ, ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯀꯅꯥ? ꯑꯣ, ꯑꯩꯈꯣꯏ ꯂꯥꯏꯖꯕꯨꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯣ, ꯃꯁꯛꯄꯨ ꯑꯗꯨꯛꯅ ꯐꯖꯔꯤꯅꯦ꯫ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯀꯦ ꯇꯧꯏꯗ꯫ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯣ ꯏꯇꯩꯃꯗꯤ? ꯇꯝꯕ ꯉꯝꯗꯦꯗ꯫ ꯍꯩꯁ, ꯅꯪꯒꯤꯁꯦ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯁꯨꯝ ꯀꯩꯅꯣꯝꯃ ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯏꯆꯥꯅꯨꯄꯤ ꯂꯥꯏꯖꯁꯦ ꯄꯥꯝꯂꯤꯔꯥ ꯍꯥꯏꯃꯤ꯫ ꯑꯁ, ꯏꯇꯩꯃꯁꯨ ꯍꯦꯛꯇ ꯏꯁ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯀꯥꯏꯔꯤꯕ? ꯑꯗꯨꯕꯨꯅꯦ, ꯏꯇꯩꯃꯒꯤꯗꯤ ꯅꯪꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯀꯗꯕꯅꯤ꯫ ꯁꯦꯜꯗꯨꯗꯤ ꯁꯣꯏꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯁꯦꯜꯒꯤꯗꯤ ꯍꯥꯏꯔꯒꯩ ꯄꯤꯔꯗꯧꯅꯤ ꯀꯩꯅꯣ ꯏꯇꯩꯃ꯫ ꯑꯗꯨꯕꯨ ꯁꯣꯏꯗꯤ ꯁꯣꯏꯍꯟꯕꯤꯒꯅꯨꯀꯣ꯫ ꯍꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯕꯤꯂꯥꯁꯁꯨ ꯃꯥꯒꯤ ꯂꯝꯆꯠꯇ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤ꯫ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯈꯤꯕ ꯑꯍꯤꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯅꯨꯄꯥ ꯅꯍꯥ ꯀꯌꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯥ ꯊꯛꯄ ꯇꯧꯕ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯌꯨ ꯉꯥꯎꯕ ꯄꯤꯁꯛꯅꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯂꯩꯐꯝ ꯈꯪꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯨꯃꯤꯟ ꯃꯊꯟꯇ ꯀꯞꯇꯕꯁꯨ ꯅꯠꯇꯦ ꯃꯥ꯫ ꯉꯁꯤꯁꯤ ꯊꯋꯥꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯇꯔꯨꯕꯤ ꯅꯨꯡꯉꯥꯏꯇ ꯂꯥꯏꯖꯒꯤ ꯃꯇꯧ ꯌꯦꯡꯂꯤ꯫ ꯏꯇꯥ, ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯇꯥ, ꯑꯩꯁꯤꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯤꯡꯈꯤꯁꯤꯔꯣ? ꯈꯜꯂꯦ ꯑꯍꯤꯡ ꯀꯌꯥ꯫ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯩꯃꯨꯛ ꯇꯣꯟꯕ ꯃꯤꯁꯦ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯔꯤꯕꯅꯣ? ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯝꯕ ꯃꯍꯥꯛꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯑꯃꯨꯛ ꯅꯥꯊꯩꯕꯤꯔꯝꯂꯦꯀꯣ ꯏꯇꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯞꯆꯩ꯫ ꯑꯗꯨꯕꯨ ꯏꯔꯥꯞ ꯂꯥꯞꯇꯅ ꯊꯋꯥꯟꯒꯤ ꯂꯨꯍꯣꯡꯕꯒꯤ ꯖꯇ꯭ꯔꯥ ꯇꯧꯗꯨꯅ ꯊꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯂꯥꯏꯖ ꯃꯄꯤꯗꯨ ꯑꯣꯔꯣ ꯆꯦꯟꯊꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯐꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯕꯗꯨ ꯇꯔꯨꯕꯤꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯥꯏꯖꯅ ꯎꯔꯦ ꯊꯋꯥꯟ ꯅꯝꯕꯣꯔ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯣꯔꯛꯂꯤꯕꯗꯨ꯫ ꯂꯥꯏꯖ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯖꯔꯤ꯫ ꯃꯄꯤꯁꯨ ꯆꯦꯟꯊꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯟꯅꯗꯤ ꯃꯥꯕꯨ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯗꯣꯟꯒꯤ ꯇꯥꯟꯊꯥꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯇꯥꯝꯈꯤ꯫ ꯏꯇꯥ, ꯂꯥꯏꯖ ꯇꯔꯨꯕꯤꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯄꯦꯟꯅ ꯀꯞꯊꯣꯛꯏ꯫ ꯏꯇꯥ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯊꯧ ꯑꯁꯤ ꯎꯍꯟꯅꯅꯕ ꯑꯣꯏꯔꯝꯂꯦꯀꯣ ꯏꯇꯥ꯫ ꯃꯥ ꯆꯠꯈ꯭ꯔꯦ ꯏꯇꯥ꯫ ꯂꯝꯂꯥꯟꯕꯤ ꯃꯥꯕꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯏꯇꯥ꯫ ꯑꯩꯕꯨ ꯎꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯏꯇꯥ꯫ ꯏꯇꯥ, ꯅꯪꯕꯨ ꯅꯁꯥꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯇꯣꯛꯑꯣꯃꯤ ꯅꯪꯕꯨ꯫ ꯇꯔꯨꯕꯤꯅ ꯂꯥꯏꯖꯕꯨ ꯃꯌꯨꯝꯗ ꯏꯔꯦꯟꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯡꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯋꯥꯔꯛꯂꯦ ꯃꯥ꯫ ꯃꯃꯥꯁꯨ ꯍꯜꯂꯛꯇ꯭ꯔꯤ, ꯃꯄꯥꯁꯨ ꯂꯩꯇꯦ꯫ ꯂꯩꯀꯥꯏꯗ ꯍꯪꯂꯨꯒꯗꯕꯁꯨ ꯅꯨꯃꯤꯗꯥꯡꯅꯤꯅ ꯀꯅꯥꯝꯇꯅ ꯄꯤꯔꯛꯂꯣꯏ ꯈꯪꯏ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯣ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝ ꯂꯣꯏꯈ꯭ꯔꯅꯤꯀꯣ? ꯐꯔꯦ, ꯃꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯁꯅꯤ꯫ ꯂꯥꯏꯖꯁꯨ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯨꯝꯕꯗꯤ ꯅꯠꯇꯦ, ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯃꯥ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯤꯂꯥꯁꯁꯨ ꯍꯜꯂꯛꯂꯦ꯫ ꯍꯩ ꯂꯥꯏꯖꯥꯎ! ꯍꯩꯃꯥ, ꯇꯨꯝꯂꯤꯔꯣ ꯅꯪꯕꯣ? ꯀꯔꯤꯅꯣ, ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯥ ꯅꯪꯕꯣ? ꯀꯥꯏꯗꯤ ꯆꯥꯛꯀ ꯊꯣꯡꯗꯦ꯫ ꯀꯔꯤꯒꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯕꯣ? ꯆꯦꯡ ꯂꯩꯇꯦ꯫ ꯕꯤꯂꯥꯁ ꯁꯥꯎꯒꯠꯇꯨꯅ, ꯍꯩ, ꯀꯅꯥꯗꯨꯅ ꯍꯪꯂꯝꯕ ꯀꯩꯗꯧꯒꯦ ꯅꯪ? ꯂꯩꯀꯥꯏ ꯄꯥꯟꯗꯕ꯭ꯔꯣ? ꯂꯥꯏꯖꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒ ꯉꯁꯤꯗꯤ ꯈꯨꯝꯂꯛꯏ꯫ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯤ ꯈꯨꯗꯤꯡꯒꯤ ꯍꯪꯕꯗꯣ ꯑꯩꯁꯨ ꯏꯀꯥꯏ꯫ ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤꯗꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯏꯃꯥꯏ ꯄꯦꯝꯃ ꯃꯆꯤꯟꯁꯤ ꯀꯌꯥꯗ ꯀꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯦ꯫ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯗꯅ ꯃꯆꯤꯟꯁꯤꯗ ꯊꯥꯖꯤꯟꯒꯦꯗ ꯃꯁꯤ
ꯍꯥꯏꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯆꯥꯒꯤ ꯃꯆꯤꯟ ꯑꯗꯨꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯈꯨꯠ ꯇꯦꯍꯟꯕ ꯉꯝꯗ ꯅꯥꯕꯅ ꯀꯞꯂꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯆꯤꯟꯗꯣ ꯈꯨꯝꯈꯨꯋꯣ ꯈꯨꯝꯈꯣ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯀꯅꯥꯗꯪꯅ ꯆꯦꯡ ꯂꯧꯔꯁꯨ ꯆꯠꯂꯣꯅꯦꯍꯦ ꯍꯦ ꯂꯥꯏꯖ ꯀꯞꯅ ꯀꯞꯅ ꯅꯪꯁꯤꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥꯗꯨꯅꯤꯀꯣ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯝꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗꯕ꯭ꯔꯣ? ꯍꯩ ꯅꯪ ꯁꯨꯝ ꯉꯥꯡꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩꯅ ꯆꯠꯂꯨ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ? ꯀꯅꯥꯗꯅꯣ ꯍꯥꯏꯕꯅꯤ? ꯂꯥꯏꯖ ꯃꯁꯤꯡꯒꯗꯨ ꯏ ꯊꯣꯛꯂꯕꯅꯤ ꯇꯞꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯕꯤꯂꯥꯁꯁꯨ ꯁꯨꯛꯅ ꯂꯩꯍꯧꯔꯤ꯫ ꯂꯥꯏꯖ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯂꯥꯛꯄꯗꯨ ꯅꯨꯄꯥ ꯈꯔꯒ ꯂꯥꯛꯄꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯂꯥꯏꯖ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯅꯨꯃꯤꯗꯥꯡꯁꯤꯗ? ꯂꯥꯏꯖ ꯈꯨꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯂꯤ꯫ ꯂꯥꯏꯖ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯍꯦꯛꯇ ꯐꯥꯔꯨꯏ꯫ ꯂꯥꯏꯖꯁꯨ ꯏꯈꯪ ꯈꯪꯕꯣꯏ ꯂꯥꯛꯄꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯀꯩꯅꯣ ꯊꯥꯗꯣ ꯈꯨꯠꯁꯤ ꯊꯥꯗꯣ ꯍꯥꯏꯕꯅꯦ꯫ ꯂꯥꯛꯄ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯄ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯍꯦ ꯅꯪ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯕꯗꯤ ꯅꯪ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯨꯠꯁꯤ ꯊꯥꯗꯣ ꯍꯥꯏꯕꯅꯦ꯫ ꯂꯥꯛꯄ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯅꯪꯅ ꯂꯥꯎꯔꯁꯨ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯅꯦ ꯅꯪꯁꯦ ꯅꯪꯒꯤ ꯅꯃꯥꯗꯨꯅ ꯁꯦꯜ ꯂꯧꯗꯨꯅ ꯑꯩꯉꯣꯟꯗ ꯌꯣꯟꯊꯣꯔꯛꯂꯕꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ? ꯂꯥꯏꯖꯗꯤ ꯉꯛꯇ꯭ꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯆꯪꯗꯨꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯇꯧꯔꯛꯂꯦ꯫ ꯂꯥꯏꯖꯗꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯃꯤꯁꯛ ꯑꯃ ꯐꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯄꯁꯨ ꯌꯥꯎꯅ ꯅꯨꯄꯥꯁꯤꯡꯗꯨ ꯐꯨꯗꯔꯛꯏ꯫ ꯈꯨꯠ ꯍꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯨꯄꯥꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯨꯊꯔꯛꯂꯤ꯫ ꯁꯤꯗꯤ ꯌꯥꯔꯣꯏꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯤꯕ ꯇꯥꯔꯅꯤ ꯑꯩꯈꯣꯏꯅꯒ ꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯦꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯤ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯍꯦ ꯁꯤ ꯃꯤꯠ ꯄꯥꯡꯊꯣꯛꯁꯤ꯫ ꯂꯥꯏꯖ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯅꯍꯥꯟ ꯅꯣꯡꯃ ꯃꯥꯅ ꯆꯥꯛ ꯄꯤꯖꯈꯤꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯔ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯨ ꯑꯅꯤꯗꯨꯗ ꯂꯥꯟꯅ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯗꯤ ꯕꯤꯂꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯗꯨ ꯅꯠꯇ꯭ꯔꯣ? ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯥꯁꯤꯒ ꯅꯣꯏꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯑꯣ ꯀꯔꯤ ꯑꯣꯏꯅꯤꯒꯦ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯣ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯀꯤ ꯍꯣꯠꯅꯔꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯃꯥꯒꯤ ꯂꯝꯆꯠ ꯂꯧꯏꯅꯦ ꯃꯆꯥꯁꯤꯁꯨ ꯀꯥꯟꯅꯗꯦ ꯑꯅꯤꯁꯦ ꯀꯩꯅꯥ ꯀꯠꯊꯣꯛꯄꯤꯔꯁꯤ ꯀꯠꯊꯣꯛꯑꯁꯤ꯫ ꯂꯥꯏꯖ ꯀꯞꯇꯨꯅ ꯍꯥꯏꯖꯩ꯫ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯏꯅꯦ꯫ ꯂꯥꯏꯖꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯈꯨꯗꯛꯇꯨꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯩꯅꯥ ꯀꯠꯈ꯭ꯔꯦ꯫ ꯊꯋꯥꯟꯗꯤ ꯆꯞ ꯌꯨꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯖꯁꯨ ꯊꯋꯥꯟꯕꯨ ꯎꯔꯦ ꯃꯄꯤ ꯔꯥꯆꯦꯟ ꯌꯦꯡꯖꯔꯛꯏ꯫ ꯏꯕꯦꯌꯥꯏꯅ ꯇꯧ ꯁꯥꯔꯁꯤ ꯌꯦꯡꯉꯨꯅꯦ ꯊꯨꯏ ꯇꯨꯕꯨ ꯇꯨꯀꯠꯆꯩꯅꯦꯍꯦ ꯏꯕꯨꯡꯉꯣ ꯂꯥꯎ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯀꯨꯏꯅ ꯂꯩꯕꯒ ꯌꯥꯕ ꯅꯠꯇꯦ ꯏꯆꯥ ꯏꯁꯨꯗꯒꯅꯦ ꯑꯃꯨꯛ ꯂꯥꯟꯁꯤꯜꯂꯛꯀꯅꯤ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯍꯥꯟꯅ ꯈꯪꯅꯕꯅꯤ ꯑꯩꯅꯦ ꯏꯖꯠ ꯁꯟꯃꯥꯟꯒ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯂꯝꯒꯅꯤꯗꯀꯣ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯂꯥꯏꯖ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯕꯇ ꯇꯥꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯄꯨ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯐꯖꯔꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯀꯨꯝꯂꯕ ꯌꯨꯝ ꯑꯃꯗꯅꯤ ꯃꯥꯅ ꯆꯪꯂꯛꯂꯤꯕ꯫ ꯉꯛꯁꯨ ꯉꯛꯈ꯭ꯔꯦ ꯃꯥꯗꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛꯅꯤ ꯂꯩꯔꯝꯂꯤꯕꯗꯣ꯫ ꯂꯥꯏꯖ ꯍꯅꯨꯕꯤꯗꯨꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯤ ꯀꯞꯁꯨ ꯀꯞꯆꯩ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯕꯣꯛ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯏꯁꯨꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯃꯣꯃꯣꯟꯇ ꯅꯣꯛꯆꯗꯨ ꯂꯩꯔꯝꯕ ꯏꯁꯨꯅꯤ ꯑꯗꯨꯕꯨ ꯃꯤꯐꯠꯇꯕꯤ ꯅꯨꯄꯤꯗꯨꯅꯅꯦ ꯑꯩꯒꯤ ꯏꯁꯨꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯒꯨꯝ ꯂꯩꯔꯤꯕꯅꯤ ꯀꯨꯏꯔꯦ ꯃꯥꯒꯤ ꯈꯟꯕꯗ ꯑꯕꯣꯛꯁꯦ ꯁꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯨꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯑꯕꯣꯛꯅꯅꯦ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯂꯥꯏꯖ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯇꯨꯃꯤꯟ ꯐꯃꯨꯡ ꯃꯊꯛꯀꯗꯨꯗ ꯐꯝꯗꯨ ꯂꯩꯔꯤ꯫ ꯑꯩꯁꯤꯕꯨ ꯍꯤꯡꯈꯤꯁꯤꯔꯅꯦ ꯁꯤꯒꯤ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯝꯕꯤꯔꯤꯕꯁꯦ ꯏꯁꯣꯔ ꯅꯍꯥꯛꯁꯨ ꯑꯩꯕꯨ ꯑꯣꯠꯄꯗ ꯌꯥꯎꯔꯕ꯭ꯔꯥ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯨꯅ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯌꯨꯝꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯒ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ꯫
ꯆꯥꯛꯇꯣ ꯊꯣꯡꯅ ꯃꯊꯟꯇꯁꯨ ꯁꯣꯜꯂꯤ ꯉꯔꯥꯡꯗꯒꯤ ꯃꯥꯒꯤ ꯃꯁꯛꯁꯨ ꯎꯔꯛꯇ꯭ꯔꯤ ꯑꯕꯣꯛꯅ ꯍꯥꯏꯕꯗꯨꯕꯨ ꯈꯣꯝꯕ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯝ ꯁꯣꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯈꯣꯝꯕꯅ ꯊꯣꯡꯖꯤꯟ ꯄꯥꯟ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯏꯃꯥ ꯈꯣꯝꯕ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯝꯗꯨꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ ꯀꯩꯅꯣ ꯃꯤꯍꯨꯜꯒ ꯌꯧꯈ꯭ꯔꯦ ꯃꯁꯝ ꯃꯅꯥꯗꯨꯒ ꯁꯧꯒꯝ ꯆꯪꯉꯕ꯭ꯔꯥ ꯈꯜꯂꯨꯔꯦ ꯍꯥꯏ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯈ꯭ꯔꯤꯕꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗꯕꯣ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯆꯥꯔꯗ꯭ꯔꯕꯣ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯈꯣꯝꯕꯒꯤꯗꯣ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯄꯤꯖꯔꯨꯁꯨ ꯆꯠꯂꯨ ꯍꯣꯏ ꯑꯕꯣ ꯂꯥꯏꯖ ꯈꯣꯝꯕꯒꯤ ꯆꯥꯛꯂꯨꯞꯇꯨ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯄꯨꯔꯛꯏ ꯈꯣꯝꯕꯗꯤ ꯇꯨꯃꯤꯟ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯆꯥꯛ ꯀꯩꯅꯣ ꯃꯅꯥꯃꯨꯛ ꯄꯪꯉ ꯆꯠꯂ ꯑꯩ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯀꯤꯖꯩ ꯂꯥꯏꯖ ꯆꯥꯛꯇꯣ ꯊꯥꯅꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯈꯣꯝꯕꯁꯨ ꯂꯥꯏꯖ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯆꯥꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯤ ꯅꯣꯡꯃꯇ ꯂꯥꯏꯖꯒ ꯈꯣꯝꯕꯒꯁꯨ ꯀꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯦ ꯊꯩꯗꯨꯅ ꯆꯠꯅꯕ ꯉꯥꯛꯇꯅꯤ ꯂꯥꯏꯖꯒꯤ ꯈꯣꯡꯒꯨꯜꯁꯨ ꯀꯅꯥꯝꯇ ꯂꯤꯔꯛꯈꯤꯗ꯭ꯔꯤ ꯂꯤꯔꯛꯂꯔꯣꯏ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯉꯤ ꯈꯝꯕꯤꯁꯨ ꯂꯥꯏꯖꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯨꯕ ꯑꯃꯗꯤ ꯏꯇꯞ ꯇꯞꯆꯕ ꯀꯥꯏꯖꯗꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯗ ꯅꯨꯡꯁꯤꯖꯕ ꯑꯃ ꯐꯥꯎꯈ꯭ꯔꯕꯅꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯁꯤꯡꯗꯨ ꯃꯥꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯂꯤ ꯍꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯕꯥꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯑꯕꯣ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯍꯩ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯟꯅ ꯍꯧꯖꯤꯜꯂꯣ ꯃꯗꯨꯗ ꯃꯥꯅ ꯄꯪꯊꯗꯕ ꯉꯝꯗꯧ ꯅꯠꯇꯦꯅꯦ ꯅꯪꯁꯦ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯁ ꯑꯩꯅ ꯀꯃꯥꯏꯅ ꯍꯧꯖꯤꯟꯗꯣꯏꯅꯣꯕꯣ ꯁꯤꯁꯤ ꯈꯣꯟꯖꯦꯜꯒꯁꯦ ꯈꯔꯒ ꯅꯧꯊꯔꯗꯅ ꯍꯥ ꯆꯤꯟꯕꯥꯜꯒꯁꯤ ꯈꯣꯏꯔꯣꯝ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯍꯦꯛꯇ ꯍꯧꯖꯤꯜꯂꯣ ꯀꯌꯥꯝ ꯂꯨꯕꯅꯣ ꯑꯗꯨꯕꯣ ꯑꯁ ꯑꯕꯣꯛꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩ ꯁꯤꯔꯦꯗ ꯍꯩ ꯅꯣꯛꯀꯅꯨꯅꯦ ꯃꯁꯤꯗꯤꯅꯦ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯍꯧꯒꯗꯕꯅꯤꯀꯣ ꯅꯨꯃꯤꯗꯥꯡꯅꯤ ꯈꯝꯕꯤꯅ ꯀꯤꯌꯣ ꯍꯥꯏꯕꯗꯒꯤ ꯂꯥꯏꯖꯗꯨ ꯈꯖꯤꯛꯇꯤ ꯃꯀꯦ ꯁꯦꯝꯂꯦ ꯉꯁꯤꯗꯤ ꯈꯣꯝꯕ ꯍꯦꯛ ꯍꯜꯂꯛꯂꯦ ꯈꯪꯕꯒ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯅꯍꯥꯟꯃꯨꯛ ꯊꯦꯡꯅꯕꯗꯗꯤ ꯐꯤꯔꯣꯜꯒꯁꯦ ꯁꯦꯒꯥꯏꯕ ꯁꯦꯠꯄꯗꯨꯗ ꯌꯥꯝ ꯂꯥꯏꯔꯕ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯤ ꯂꯤꯛꯇꯤ ꯂꯤꯛꯄꯖꯥꯠꯅꯤꯒꯨꯝꯕꯁꯦ ꯂꯥꯏꯖ ꯃꯣꯏꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ ꯈꯣꯝꯕꯗꯨ ꯂꯥꯏꯖ ꯆꯪꯂꯛꯄꯗꯨꯗ ꯐꯠ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯉꯥꯏꯈꯣ ꯇꯌꯥꯏ ꯈꯣꯝꯕ ꯄꯤꯁꯨꯝ ꯁꯨꯛꯅ ꯌꯦꯡꯂꯛꯏ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ ꯇꯌꯥꯏ ꯍꯥꯏꯕꯅꯤ ꯈꯣꯝꯕ ꯑꯃꯨꯛ ꯊꯣꯛꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯊꯠꯇꯨꯅ ꯀꯩꯅꯣ ꯑꯩ ꯂꯦꯞꯄꯤꯁꯨ ꯎꯗ꯭ꯔꯕ ꯀꯥꯏꯗꯅꯣ ꯆꯠꯀꯦ ꯇꯧꯔꯤꯗꯣ ꯈꯣꯝꯕ ꯍꯟꯗꯛꯇꯤ ꯁꯥꯎꯔꯛꯇꯨꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯍꯦ ꯌꯥꯝ ꯊꯨꯅ ꯍꯟꯗꯣ ꯆꯠꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯈꯪꯏꯟ ꯏꯟꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯂꯥꯏꯖ ꯊꯣꯡꯒꯤ ꯃꯁꯤꯗꯨꯗ ꯃꯀꯣꯛꯇꯨ ꯌꯩꯁꯤꯟꯕꯗꯒꯤ ꯏ ꯈꯖꯤꯛ ꯊꯣꯛꯂꯤ ꯏꯃꯥ ꯃꯀꯣꯛꯇꯨꯗ ꯄꯥꯏꯗꯨꯅ ꯄꯤꯔꯤ ꯇꯧꯗꯨꯅ ꯂꯩꯖꯔꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯕꯁꯨ ꯈꯣꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯗꯤ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯂꯥꯏꯖꯅ ꯐꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯇꯣꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅꯅꯣ ꯂꯥꯛꯄꯗꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯣ ꯅꯪꯗꯤ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯗꯤ ꯋꯥ ꯑꯣꯏꯔꯦ ꯂꯥꯏꯖ ꯏꯈꯪ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯂꯥꯛꯄ ꯎꯕꯗ ꯄꯥꯈꯠꯈ꯭ꯔꯦ ꯅꯪ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯑꯩꯒꯤ ꯁꯦꯜꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯅꯣꯡꯃ ꯈꯛꯇꯪꯒꯤ ꯑꯣꯏꯔꯕꯁꯨ ꯍꯦ ꯂꯥꯏꯖ ꯁꯥꯎꯅꯤꯡꯃꯟꯕꯅ ꯈꯨꯄꯥꯛꯇꯨꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯌꯥꯝ ꯊꯨꯅ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯏꯄꯨꯔꯣꯏꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯉꯥꯎꯕꯅ ꯄꯨꯔꯣꯏꯕꯗꯨꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯕ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯑꯩꯗꯤ ꯈꯝꯕꯤꯁꯨ ꯐꯠ ꯆꯪꯂꯛꯏ ꯍꯩ ꯂꯥꯏꯖ ꯀꯩꯗꯧꯔꯦ ꯃꯥꯅ ꯀꯅꯥ ꯍꯩ ꯍꯅꯨꯕꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯦꯛ ꯂꯥꯎꯕꯗ ꯅꯪꯁꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯈꯪꯉꯣ ꯂꯥꯛꯄ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔ ꯆꯤꯡꯗꯨꯅ ꯄꯨꯅꯕ ꯇꯧꯔꯛꯂꯤ ꯑꯕꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯑꯕꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯈꯝꯕꯤꯁꯨ ꯄꯥꯈꯠꯅ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗꯗꯤ ꯈꯣꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯤꯠꯇꯨ ꯁꯨꯛꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯤꯕꯗꯨꯕꯨ ꯌꯦꯡꯂꯛꯏ ꯂꯥꯛꯄꯁꯨ ꯈꯣꯝꯕ ꯎꯕꯗ ꯈꯖꯤꯛꯇꯤ ꯈꯧꯇꯛ ꯆꯥꯅ ꯌꯦꯡꯂꯛꯏ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ
ꯂꯥꯛꯄ ꯑꯗꯨꯃꯛ ꯄꯥꯏꯔꯤ ꯍꯟꯗꯛꯇꯤ ꯈꯣꯝꯕ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯄꯕꯨ ꯑꯉꯝ ꯑꯔꯥꯏ ꯈꯪꯗ ꯐꯨꯖꯤꯜꯂꯛꯂꯤ ꯁꯣꯔ ꯇꯠꯇꯦꯗ ꯈꯥꯛꯂꯕꯅꯤ ꯃꯥ ꯃꯤꯒꯤ ꯌꯨꯝꯁꯤ ꯆꯪꯂꯛꯂꯒ ꯑꯐꯥꯎ ꯁꯥꯗꯅ ꯃꯄꯨ ꯄꯥꯜꯂꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯗꯤ ꯃꯄꯨ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯪ ꯂꯥꯟꯕꯤꯕ ꯇꯥꯔꯤꯗꯅ ꯈꯣꯝꯕ ꯂꯥꯛꯄꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯟ ꯍꯦꯛꯇ ꯃꯦꯠꯁꯤꯜꯂꯤ ꯂꯥꯏꯖ ꯄꯥꯈꯠꯅ ꯌꯥꯔꯦꯕꯁꯦ ꯃꯤꯁꯤ ꯁꯤꯕ ꯇꯥꯔꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣꯕꯁꯦ ꯈꯝꯕꯤꯅ ꯍꯩ ꯈꯣꯝꯕ ꯊꯥꯗꯣꯛꯑꯣꯅꯦ ꯅꯪꯕꯣ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯁꯤ ꯀꯞꯆꯔꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯇꯨꯝꯅꯕ ꯆꯪꯅꯔꯛꯏ ꯉꯁꯤꯗꯤ ꯈꯣꯝꯕ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖ ꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯉꯥꯏꯈꯣ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ ꯅꯪ ꯍꯌꯦꯡꯗꯒꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯂꯥꯏꯖ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯈꯣꯝꯕꯗ ꯄꯦꯟꯗꯅ ꯌꯦꯡꯖꯔꯛꯏ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯣ ꯑꯩ ꯁꯤꯕꯨ ꯇꯩꯍꯥꯏꯒꯤ ꯀꯅꯥꯅꯣ ꯃꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯂꯛꯂꯒꯅꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯕꯨ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯝꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯄꯨꯕꯤꯔꯛꯂꯤꯕꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯏꯁꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤ ꯆꯨꯝꯃꯦ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕꯤ ꯑꯩꯕꯨꯗꯤ ꯃꯤꯇꯣꯞ ꯀꯅꯥꯃꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯆꯔꯛꯂꯤ ꯈꯣꯝꯕ ꯂꯥꯏꯖꯅ ꯀꯞꯄꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯃꯩ ꯂꯩꯊꯣꯛꯈꯤ ꯇꯩꯍꯩꯅ ꯋꯥꯔꯧꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯀꯔꯤꯒꯤ ꯁꯣꯜꯂꯕꯤ ꯑꯄꯣꯛꯄ ꯋꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯌꯨ ꯀꯅꯥꯗꯅꯣ ꯇꯩꯍꯩꯅ ꯋꯥꯔꯧꯔꯤꯕꯁꯦ ꯈꯣꯝꯕ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯅꯤ ꯏꯁꯥꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯗ ꯋꯥꯔꯧꯖꯕꯅꯤ ꯁꯤꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯣ ꯑꯩꯁꯦ ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯉꯥꯏꯔꯕ ꯃꯆꯪ ꯌꯥꯎꯗ꯭ꯔꯕ ꯃꯤꯁꯛꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯧꯖꯔꯤꯕꯤ ꯅꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯇꯟꯖꯥꯗꯣ ꯑꯩꯅ ꯄꯤꯔꯤꯕꯁꯤꯅꯤ ꯂꯥꯏꯖꯗꯤ ꯉꯛꯅ ꯇꯥꯔꯤ ꯀꯩꯅꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯈꯣꯝꯕ ꯍꯟꯗꯛꯇꯤ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯂꯤꯁꯤꯡ ꯊꯥꯡꯈ꯭ꯔꯕꯁꯨ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨꯕꯨ ꯅꯝꯊꯈꯤꯗꯨꯅ ꯍꯧꯈꯤꯕ ꯑꯆꯨꯝꯕꯗꯨꯗꯤ ꯎꯕꯤꯔꯣꯏ ꯑꯔꯥꯟꯕꯗꯨ ꯈꯛꯅꯤ ꯎꯒꯗꯧꯔꯤꯕ ꯑꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡ ꯏꯖꯠꯄꯨꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯅꯨꯄꯥ ꯑꯃꯅꯤ ꯅꯪꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯪ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯗꯥꯏꯗ ꯄꯨꯝꯕ ꯑꯩ ꯄꯨꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯅꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯑꯩꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯍꯛꯇꯤ ꯈꯖꯤꯛ ꯐꯥꯎꯕ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯀꯃꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯆꯩꯅꯥꯀꯌꯥ ꯈꯥꯡꯈ꯭ꯔꯦ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯣꯏꯈ꯭ꯔꯦ ꯁꯦꯜꯍꯧꯗꯨ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤꯕ ꯌꯨꯝ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯖꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯈꯣꯝꯕ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯉꯁꯥꯏ ꯂꯥꯛꯄꯅ ꯇꯧꯔꯝꯕ ꯃꯇꯧꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯈꯣꯝꯕꯁꯨ ꯂꯥꯏꯖꯒ ꯅꯣꯡꯃꯇ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯕꯁꯨ ꯂꯥꯏꯖꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯃꯥ ꯊꯨꯅ ꯂꯥꯏꯖꯕꯨ ꯇꯥꯟꯅꯔꯛꯏ ꯂꯥꯏꯖꯁꯨ ꯁꯨꯃꯥꯡ ꯌꯧꯗꯨꯅ ꯂꯩꯔꯝꯂꯦ ꯈꯣꯝꯕ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯕꯨ ꯃꯊꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯖꯩ ꯀꯩꯅꯣ ꯑꯩꯕꯨ ꯐꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯗꯕꯤ ꯑꯩꯁꯦ ꯆꯠꯈ꯭ꯔꯒꯦ ꯑꯩꯕꯨ ꯐꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖꯗꯨ ꯀꯞꯄ ꯍꯦꯟꯃꯟꯕꯒꯤꯁꯨ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯇꯣꯏꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯪ ꯀꯥꯏꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯂꯥꯏꯖ ꯍꯦꯛꯅ ꯈꯣꯝꯕꯒꯤ ꯃꯊꯥꯅꯨꯡꯗ ꯀꯞꯆꯔꯛꯂꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯈꯝꯕꯤꯁꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯎꯔꯤꯕꯅꯤ ꯅꯣꯛꯃꯤ ꯇꯧꯈ꯭ꯔꯦ ꯃꯥꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯥꯏꯖ ꯑꯃꯗꯤ ꯈꯣꯝꯕꯒꯤ ꯃꯔꯤꯁꯨ ꯇꯞꯅ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯊꯥꯖꯗꯨ ꯑꯐꯕ ꯃꯧ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯝꯆꯠ ꯀꯌꯥꯗ ꯑꯍꯣꯡꯕ ꯀꯌꯥ ꯎꯕ ꯍꯧꯔꯛꯂꯤ ꯃꯧ ꯑꯃ ꯑꯣꯏꯅ
ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯃꯤꯋꯥ ꯈꯔ ꯉꯥꯡꯅꯕ ꯆꯠ ꯌꯥ ꯂꯥꯡꯗꯨ ꯂꯩꯊꯣꯛꯄ ꯀꯌꯥ ꯇꯣꯏꯅ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ ꯏꯕꯦꯌꯥꯏ ꯃꯊꯟꯇ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯅꯨꯄꯤꯅꯦꯅ ꯐꯅ ꯐꯕ꯭ꯔꯅꯗꯤ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯤꯟ ꯆꯪꯕꯤ ꯑꯣꯏꯔꯝꯂꯦꯅꯦ ꯑꯩꯅ ꯇꯧꯈ꯭ꯔꯤ ꯃꯌꯥꯝꯗꯨꯒ ꯊꯣꯛ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯃꯥꯏꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯃꯥ ꯀꯩꯅꯣ ꯃꯪꯒꯣꯜꯁꯤꯗ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯈꯔꯁꯨ ꯉꯥꯡ ꯁꯛꯇꯅ ꯇꯧꯅꯤ ꯅꯪꯕꯣ ꯍꯧꯖꯤꯛꯁꯨ ꯌꯨꯝꯒꯤ ꯃꯈꯥꯁꯤ ꯂꯩꯅꯤ ꯈꯪꯗꯦꯅꯦ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ 이마네 와 ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ 이마ꯅ ꯌꯥꯝ ꯄꯥꯝꯅ ꯈꯟꯖꯈꯤꯕ ꯅꯃꯧ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯣ ꯇꯟꯖꯥꯗꯨ ꯊꯥꯖꯁꯨ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯑꯩꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯕꯁꯦ ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦ ꯃꯁꯛꯁꯤꯡꯁꯦ ꯑꯣꯏꯕ ꯍꯥꯏ ꯃꯧ ꯅꯪꯕꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯁꯨ ꯂꯩꯌꯨꯅꯦ ꯀꯣꯏꯆꯠ ꯆꯠꯇꯅ ꯁꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯍꯩ ꯅꯪꯁꯦ ꯃꯧꯅꯦ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ ꯑꯁ ꯆꯠꯄꯁꯤꯗꯪꯗꯤ ꯌꯦꯡꯁꯤꯟꯅꯔꯣꯏꯁꯤꯗ ꯏꯃꯥ ꯌꯥꯝ ꯍꯩꯅꯔꯣꯏꯗꯕ ꯑꯣꯏꯕ ꯌꯥꯔꯦ ꯆꯪꯉꯨꯁꯨ ꯏꯃꯨꯡꯗ ꯅꯪꯁꯨ ꯆꯩꯗꯤ ꯐꯖ ꯂꯩꯔꯝꯃꯤ ꯍꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯏꯁꯤꯕꯣ ꯅꯠꯇꯦ ꯑꯩꯁꯦ ꯅꯪꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒꯦꯕ ꯅꯪꯉꯣꯟꯗ ꯂꯩꯕꯗꯒꯤꯅꯦ ꯑꯩꯁꯦ ꯃꯥꯡꯂꯕꯅꯦ ꯃꯥꯡꯉꯕ ꯈꯪꯉꯕ ꯑꯩꯁꯦ ꯃꯥꯡꯉꯕꯅꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯅꯥ ꯂꯩꯕꯤꯔꯣ ꯍꯥꯏꯒꯦ ꯅꯪꯅ ꯅꯝꯗꯨ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯝꯗꯅ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯕ ꯅꯅꯤꯡ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯕꯤ ꯃꯑꯣꯡꯗ ꯅꯪꯒꯤꯁꯦ ꯍꯥ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯏꯕꯦꯌꯥꯏꯅ ꯍꯩꯃ ꯌꯥꯔꯦꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯑꯁ ꯑꯩꯗꯅꯦ ꯀꯗꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯐꯔꯗꯧꯅꯤ ꯑꯋꯣꯏꯕ ꯑꯩ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯏꯖꯕꯨ ꯂꯥꯟꯅ ꯂꯧꯅꯔꯝꯕ ꯀꯌꯥꯁꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯕꯤꯂꯥꯅ ꯃꯆꯥꯕꯨ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯔꯛꯂꯤ ꯕꯤꯂꯥ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯐꯠꯇꯤ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ ꯃꯆꯥꯅꯨꯄꯤ ꯑꯄꯣꯛꯄꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯌꯣꯟꯊꯣꯛꯅꯕ ꯇꯧꯔꯝꯂꯤꯕꯅꯤꯅꯦ ꯃꯁꯤ ꯅꯣꯡꯃ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯕꯅꯗꯤ ꯆꯨꯝꯂꯕꯅꯤꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯥꯅꯦ ꯑꯗꯨ ꯂꯥꯏꯖꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔ ꯃꯥꯜꯂꯦꯅꯦ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯏꯃꯨꯡꯁꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯥꯅ ꯂꯩꯔꯤꯗꯣ ꯃꯕꯣꯛꯇꯨꯅꯒ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔ ꯃꯥꯜꯂꯤ ꯐꯔꯕꯅꯦ ꯐꯔꯕ ꯋꯥꯕ ꯀꯌꯥ ꯋꯥꯖꯔꯛꯂꯦ ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯗꯣ ꯂꯥꯛꯇꯅ ꯇꯧꯖꯔꯤꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯣꯝꯕꯗꯣ ꯃꯥꯒꯤ ꯁꯥꯡꯂꯤꯕ ꯃꯁꯝ ꯑꯃꯗꯤ ꯃꯀꯣꯏꯗꯨ ꯂꯥꯏꯖꯅ ꯀꯛꯁꯤ ꯍꯥꯏꯃꯟꯕꯗꯒꯤ ꯀꯧꯒꯦ ꯍꯥꯏꯗꯅ ꯅꯨꯡꯊꯤꯜꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯈꯝꯕꯤꯗꯤ ꯃꯁꯨ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧꯁꯤꯡꯗꯨ ꯎꯔꯒ ꯂꯣꯟꯅ ꯅꯣꯛꯆꯔꯤꯕꯅꯤ ꯑꯕꯣꯛ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯇꯌꯥꯏꯁꯨ ꯍꯟꯖꯤꯜꯂꯛꯇꯦ ꯑꯕꯣꯛ ꯆꯥꯛ ꯂꯥꯝꯃꯕꯣ ꯂꯥꯝꯗꯦ ꯉꯥꯏꯍꯥꯛ ꯍꯦꯛ ꯉꯥꯏꯔꯁꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯥꯏꯔꯒ ꯁꯨꯝ ꯂꯥꯛꯃꯟꯗꯕꯗꯒꯤ ꯈꯝꯕꯤꯅ ꯆꯥꯊꯣꯛꯂꯁꯦ ꯍꯥꯏꯕꯗꯒꯤ ꯁꯦꯝ ꯁꯥꯔꯤ ꯂꯥꯏꯖ ꯏꯟꯁꯥꯡ ꯍꯥꯞꯄ ꯀꯣꯟꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏꯗꯨ ꯁꯠ ꯍꯦꯛ ꯂꯩꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯀꯣꯟꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯏꯟꯁꯥꯡꯗꯨꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯌꯥꯏ ꯄꯨꯝꯅꯧ ꯅꯧꯕ ꯃꯥꯏꯊꯣꯡ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯈꯣꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯅꯨꯄꯥ ꯃꯥꯟꯕ ꯆꯤꯡꯂꯦꯝꯕ ꯁꯛꯇꯝꯗꯨꯃꯛꯅꯤ ꯑꯣꯏꯔꯤꯕ ꯃꯗꯨ ꯎꯕꯗꯅꯤ ꯂꯥꯏꯖꯅ ꯉꯛꯂꯤꯕ ꯑꯗꯨꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯅꯤ ꯈꯝꯕꯤꯁꯨ ꯅꯣꯛꯃꯤ ꯌꯦꯡꯖꯔꯛꯏ ꯈꯣꯝꯕꯗꯤ ꯑꯃꯨꯛ ꯏꯀꯥꯏꯔꯛꯇꯨꯅ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯏꯁꯨ ꯈꯣꯝꯕꯅꯤꯅꯦ ꯅꯨꯡꯉꯥꯏꯔꯦ ꯑꯕꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯃꯥ ꯈꯣꯝꯕꯕꯨ ꯉꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯅ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕꯅꯤ ꯈꯣꯝꯕꯁꯨ ꯇꯞꯅ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯐꯝꯗꯨꯅ ꯃꯀꯣꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯉꯥꯊꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯂꯥꯏꯖ ꯅꯪ ꯁꯤꯕꯒꯤ ꯀꯅꯥꯅꯣ ꯑꯩꯕꯨ ꯅꯪꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗꯕꯨ ꯄꯣꯛꯍꯟꯕꯤꯔꯕꯅꯤꯀꯣ ꯈꯣꯝꯕ ꯃꯄꯤ ꯏꯔꯥꯃꯨꯛ ꯆꯦꯟꯖꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯈ꯭ꯔꯒ ꯅꯪꯅ ꯑꯃꯨꯛ ꯀꯔꯝꯅ ꯂꯩꯍꯧꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯅꯪ ꯎꯗꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯩꯕꯁꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯂꯥꯏꯖ ꯇꯌꯥꯏ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯗꯨꯕꯨ ꯂꯥꯏꯖꯗꯨ ꯃꯁꯥ ꯊꯛ ꯅꯤꯛꯇꯨꯅ ꯅꯥꯍꯩꯔꯛꯄꯗꯨꯗ ꯈꯣꯝꯕꯗꯨ ꯄꯥꯈꯠꯈ꯭ꯔꯦ ꯂꯥꯏꯖ ꯇꯥꯕ꯭ꯔꯣ ꯁꯤ ꯑꯁ ꯃꯁꯥꯁꯤꯗꯤ ꯃꯌꯧ ꯀꯣꯏ ꯁꯥꯔꯦꯗꯅ ꯂꯥꯏꯖ ꯁꯤ ꯐꯃꯨꯡꯗ ꯍꯤꯞꯁꯤꯁꯦ ꯑꯌꯤꯡꯕꯁꯤꯗ ꯅꯥꯔꯅꯤ ꯅꯪꯕꯨ ꯀꯩꯒ ꯑꯌꯤꯡꯕꯁꯤ ꯇꯨꯝꯃꯤꯅꯣꯃꯤ ꯕꯥꯕꯥ ꯈꯣꯝꯕ ꯂꯥꯏꯖꯕꯨ ꯐꯃꯨꯡꯗ ꯏꯔꯦꯟꯅ ꯍꯤꯞꯍꯜꯂꯤ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯒ ꯃꯩ ꯊꯥꯒꯠꯇꯨꯅ ꯏꯁꯤꯡ ꯂꯨꯝꯃꯤ ꯑꯃꯨꯛ ꯇꯥꯍꯥ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯇꯧꯔꯒ ꯏꯁꯤꯡꯗꯨ ꯂꯨꯞꯇꯨꯅ ꯑꯁꯥꯕꯗꯨ ꯂꯧꯊꯣꯛꯅꯕ ꯃꯁꯥꯗ ꯅꯥꯟꯕꯤꯔꯤ ꯑꯍꯤꯡꯗꯨ ꯃꯃꯥ ꯃꯤꯀꯨꯞ ꯑꯃ ꯄꯣꯊꯥꯗ ꯂꯥꯏꯖꯕꯨ ꯊꯥꯗꯣꯛꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯂꯥꯏꯖꯁꯨ ꯃꯁꯥꯗꯣ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯦ ꯉꯔꯥꯡ ꯈꯣꯝꯕꯅ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯃꯥꯁꯨ ꯋꯥꯎꯔꯤꯗꯤ ꯈꯪꯂꯤꯕꯅꯤ ꯑꯕꯣꯛꯀꯤ ꯊꯣꯏꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯁꯨꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯤꯅꯦꯕꯣ
ꯑꯣ ꯂꯝ ꯇꯩꯕꯁꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯔꯦ ꯐꯩ 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 ꯍꯣꯠꯅꯧ ꯏꯁꯨꯁꯤꯗꯤ ꯂꯥꯏꯖꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯃꯁꯥ ꯁꯥꯒꯠꯇꯅ ꯍꯧꯒꯠꯍꯧꯗ꯭ꯔꯤꯃ ꯍꯥ ꯂꯥꯏꯖꯕꯣ ꯆꯠꯂꯨ ꯃꯅꯥꯛꯇ ꯂꯩꯕꯤꯔꯣ ꯑꯕꯣꯛ ꯇꯧꯍꯧꯔꯒꯦ ꯆꯠꯂꯣ ꯈꯣꯝꯕ ꯑꯃꯨꯛ ꯂꯥꯛꯏ ꯑꯦ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯏꯃꯥ ꯈꯪꯉꯤ ꯀꯩꯅꯣ ꯑꯥꯏ ꯏꯔꯨꯒ ꯂꯨꯖꯔꯤ ꯃꯥꯜꯂꯤꯅꯦ ꯁꯤꯉꯥꯡꯁꯦ ꯉꯔꯥꯡꯅ ꯃꯁꯤꯗꯩꯁꯤꯗ ꯅꯍꯩꯗ ꯂꯥꯛꯅꯔꯤꯗꯨꯒ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯑꯗꯨꯒꯤꯅꯤ ꯀꯥꯏꯅꯣ ꯌꯦꯡꯒꯦ ꯀꯩꯅꯣ ꯌꯦꯡꯗꯣꯏꯕꯣ ꯈꯣꯝꯕ ꯂꯥꯏꯖꯒꯤ ꯈꯨꯠꯇꯨ ꯆꯤꯡꯂꯒ ꯐꯃꯨꯡꯗ ꯅꯝꯗꯅ ꯍꯤꯞꯍꯜꯂꯤ ꯁꯤꯗꯒꯤ ꯍꯦꯛ ꯃꯁꯤ ꯂꯦꯡꯉꯕ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯏꯅ ꯅꯈꯣꯡ ꯌꯥꯝ ꯌꯥꯎꯕ꯭ꯔꯕꯨ ꯄꯨꯟꯁꯤꯜꯂꯒ ꯊꯝꯗꯣꯔꯤꯕꯅꯤ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯥꯛ ꯄꯨꯔꯛꯀꯦ ꯂꯥꯏꯖ ꯅꯣꯛꯃꯤ ꯇꯧꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯔꯛꯄ ꯃꯤꯅꯨꯡꯁꯤꯗꯣ ꯉꯁꯤꯗꯤ ꯇꯌꯥꯏꯅ ꯏꯐꯝꯗ ꯄꯤꯕꯤꯔꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯃꯤꯅꯣꯛ ꯄꯨꯝꯕꯁꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯏꯐꯝꯗ ꯇꯝꯕꯤꯔꯦꯀꯣ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯇꯌꯥꯏꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯅꯤꯡꯗ꯭ꯔꯦ ꯅꯨꯡꯁꯤꯕꯅ ꯌꯨꯝꯂ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯑꯗꯨꯃꯛ ꯂꯩꯍꯟꯕꯤꯌꯨꯀꯣ ꯑꯩ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯄꯥꯝꯖꯗꯦ ꯁꯣꯝꯗꯅ ꯄꯤꯁꯛꯇꯣ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯌꯨꯁꯨ ꯊꯛꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯃꯆꯥꯅ ꯌꯨꯝꯗꯨꯗꯒꯤ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯤ ꯕꯤꯂꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯇꯕ ꯅꯨꯃꯤꯠ 6-4 ꯁꯨꯔꯦ ꯑꯩ ꯄꯤꯁꯛ ꯀꯩꯗꯧꯔꯦ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯃꯄꯥꯟ ꯏꯄꯥꯟꯒ ꯊꯣꯛꯄ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯆꯪꯂꯛꯂꯤꯕꯅꯤꯅꯦ ꯃꯥꯃꯥ ꯍꯟꯗꯛꯁꯤ ꯍꯛꯆꯥꯡꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯄꯥꯟꯒ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨꯁꯦ ꯌꯥꯔꯦꯗ ꯅꯪꯕꯨ ꯅꯁꯥꯒ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯣ ꯀꯨꯏꯔꯦꯅꯦ ꯅꯁꯥꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯤꯕꯗꯣ ꯂꯧꯈꯠꯅꯕ ꯇꯧꯕꯤꯔꯨꯅꯦꯕꯣ ꯑꯩꯒꯤ ꯏꯃꯧ ꯍꯣꯏꯅ ꯄꯥꯎ ꯁꯨꯝ ꯍꯥꯏꯅꯕꯗ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯅꯦ ꯅꯨꯄꯥꯗꯨꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯃꯕꯣꯛꯀ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯨꯡꯗꯨꯁꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯔꯥꯏꯕꯛ ꯐꯔꯗ꯭ꯔꯣ ꯅꯆꯥꯗꯨꯕꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯥꯃꯥ ꯑꯗꯨꯕꯨ ꯁꯦꯜꯁꯨ ꯏꯈꯨꯠꯇ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯀꯔꯝꯅ ꯍꯦꯛ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯅꯦ ꯅꯪ ꯃꯥꯃꯥ ꯍꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯅꯕꯨ ꯂꯧꯈꯠꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯣꯏꯗꯒꯦꯅꯦ ꯍꯣꯏ ꯃꯥꯃꯥ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯏꯁꯥꯅ ꯁꯣꯏꯗꯅ ꯃꯄꯥꯏꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯆꯠꯂꯨꯒꯦ ꯏꯁꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝꯅ ꯄꯤꯁꯛꯇꯨ ꯃꯁꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯤ ꯌꯨꯝꯗꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯥꯗꯤ ꯉꯛꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯍꯔꯥꯎꯖꯩ ꯃꯁꯥꯒꯤ ꯈꯟꯕꯗ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯕꯦꯃꯥ ꯏꯄꯥꯒꯤ ꯂꯥꯏꯖꯥ ꯀꯅꯥ ꯂꯥꯏꯖꯥ ꯃꯄꯥꯅ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯏꯄꯥꯒꯤ ꯕꯦꯃꯥ ꯂꯥꯏꯖꯥ ꯀꯞꯇꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯃꯥꯁꯨ ꯃꯄꯥꯕꯨ ꯎꯖꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕꯁꯨ ꯄꯣꯛꯈ꯭ꯔꯦ ꯕꯥꯕꯥ ꯄꯤꯁꯛ ꯃꯁꯥꯕꯨ ꯀꯣꯟꯁꯤꯟꯖꯗꯨꯅ ꯃꯥꯁꯨ ꯀꯞꯆꯔꯛꯂꯤ ꯏꯄꯥꯒꯤ ꯕꯦꯃꯥ ꯏꯄꯥꯅ ꯐꯠꯂꯨꯗꯕꯅ ꯃꯁꯤ ꯏꯁꯥꯅ ꯁꯨꯝ ꯑꯣꯏꯈꯤꯕꯅꯤ ꯅꯪ ꯏꯄꯥꯕꯨꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯄꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯄꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯀꯩꯒꯤ ꯅꯆꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤꯅꯣ ꯕꯥꯕꯥ ꯑꯩ ꯄꯥꯕꯗ ꯋꯥꯔꯧꯕ ꯂꯩꯇꯦ ꯁꯤꯗꯒꯤꯗꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯄꯥꯅ ꯋꯥꯍꯜꯂꯔꯣꯏ ꯄꯥꯕ ꯏꯆꯥꯅ ꯍꯥꯏꯕ ꯏꯜꯂꯗꯕꯅꯤ ꯄꯥꯕ ꯍꯧꯖꯤꯛꯇꯤ ꯌꯨꯁꯨ ꯊꯛꯇ꯭ꯔꯦ ꯏꯆꯥꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯔꯣꯏ ꯄꯤꯁꯛꯁꯨ ꯉꯥꯏꯍꯥꯛꯇꯤ ꯐꯝꯗꯨꯅ ꯈꯝꯕꯤ ꯍꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯆꯥꯕꯨ ꯂꯧꯈꯠꯄꯒꯤ ꯋꯥꯁꯨ ꯍꯥꯏꯔꯝꯃꯤ ꯈꯝꯕꯤꯁꯨ ꯍꯔꯥꯎ ꯌꯥꯏ ꯄꯤꯁꯛ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯈꯣꯝꯕꯗꯨ ꯋꯥꯖꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥꯖꯗꯨꯅꯇ ꯂꯥꯛꯂꯕꯅꯤ ꯉꯁꯤ ꯏꯆꯥꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯕ ꯐꯪꯖꯔꯤꯕꯁꯦ ꯏꯕꯨꯡꯉꯣꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯏꯆꯥꯒꯤ ꯃꯤꯅꯣꯛꯄꯨ ꯃꯥꯡꯍꯟꯕꯤꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯈꯣꯝꯕꯁꯨ ꯄꯤꯁꯛꯇ ꯊꯥꯖꯕ ꯄꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤ ꯃꯥꯗꯤ ꯂꯥꯏꯖꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯊꯥꯖꯗꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯈꯨꯜꯂꯩꯀꯥꯏꯗꯨꯗ ꯋꯥ ꯂꯥꯎꯅꯔꯤ ꯅꯥꯄꯜ ꯋꯥꯡꯕꯤ ꯏꯕꯦꯌꯥꯏꯗꯨ ꯊꯥꯖꯒꯤ ꯍꯥꯛꯇꯛꯇ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯊꯋꯥꯟꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯒꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯌꯨꯝꯗ ꯐꯥꯎꯕ ꯇꯣꯏꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯅꯤ ꯉꯝꯈ꯭ꯔꯦꯗꯀꯣ ꯉꯝꯃꯤ ꯀꯔꯥꯏꯗꯒꯤ ꯑꯩꯅ ꯊꯤꯔꯨꯔꯤꯕꯅꯣ ꯈꯪꯗꯦꯕ ꯍꯧꯖꯤꯛꯇꯤ ꯐꯔꯦꯕꯁꯦ ꯏꯆꯥꯁꯨ ꯃꯥꯡꯉꯤꯗꯀꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯗꯨꯒꯤ ꯃꯍꯥ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯗꯨꯅꯅꯦ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦꯕ ꯑꯁ
ꯑꯩꯅꯦ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯑꯩ ꯆꯥꯛꯏꯗ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯃꯥ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯟꯅ ꯅꯣꯛꯎꯀꯣ ꯏꯃꯥ ꯅꯆꯥꯗꯨ ꯀꯞꯀꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯂꯥꯏꯖꯕꯨ ꯇꯥꯊꯤ ꯇꯧꯈꯤꯕꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ ꯐꯔꯦ ꯃꯉꯣꯟꯗ ꯂꯪꯖꯔꯨꯕꯒꯤ ꯄꯥꯞꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯒꯦ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯂꯤꯕꯅꯤ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯣ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯀꯥꯏꯁꯨ ꯀꯥꯏꯖꯔꯕꯤ ꯏꯆꯥ ꯂꯥꯏꯖꯕꯨ ꯑꯩꯅ ꯇꯥꯊꯤ ꯆꯩꯕꯤꯈꯤꯕꯅꯤꯀꯣ ꯅꯪ ꯏꯃꯥꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯂꯥꯏꯖꯥ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯖꯁꯨ ꯃꯣꯃꯣꯟꯇ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩꯕ ꯐꯪꯖꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯂꯥꯏꯖꯁꯨ ꯈꯣꯝꯕꯒ ꯄꯨꯟꯅ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯈꯣꯝꯕꯁꯨ ꯂꯥꯏꯖꯒꯤ ꯉꯁꯤꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯊꯃꯣꯏꯒ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯕꯅꯤ ꯀꯔꯤ ꯈꯨꯐꯖꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯟꯗꯧꯔꯦꯕꯁꯦ ꯃꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨꯁꯤꯅ ꯌꯦꯡꯂꯒ ꯁꯨꯝ ꯄꯦꯟꯗꯕ ꯑꯃ ꯌꯥꯎꯔꯛꯑꯦꯃꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯂꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯅ ꯂꯥꯏꯖꯕꯨ ꯎꯕꯗ ꯍꯔꯥꯎ ꯀꯧꯔꯛꯏ ꯍꯩꯃꯥ ꯂꯥꯏꯖ ꯅꯠꯇ꯭ꯔ ꯅꯪꯕꯣ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯆꯥꯗꯤ ꯃꯧ ꯑꯣꯏꯈꯤꯕꯗꯒꯤ ꯁꯛꯀ ꯑꯣꯟꯊꯣꯛꯅ ꯐꯖ ꯊꯣꯛꯈ꯭ꯔꯦꯃꯤ ꯀꯥꯏꯗꯩ ꯐꯖꯕꯅꯣꯗꯩꯅꯤ ꯏꯅꯦ ꯅꯨꯡꯁꯤꯗꯅ ꯐꯖꯅ ꯎꯔꯤꯅꯤ ꯍꯩ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯀꯨꯆꯨꯒꯥꯗꯣ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯊꯣꯛꯏꯃꯤ ꯅꯪꯗ ꯐꯖꯕ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣꯁꯨ ꯌꯥꯝ ꯐꯖꯩ ꯑꯣꯟꯊꯣꯛꯅꯕ ꯆꯥꯟꯅꯈ꯭ꯔꯦꯃꯤ ꯏꯆꯥ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯄꯣꯛꯊꯣꯛꯏ ꯏꯆꯥꯁꯤꯗꯤ ꯑꯩꯒꯤ ꯏꯁꯨ ꯊꯥꯖꯒꯦ ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯉꯥꯡꯁꯤꯜꯂꯤ ꯃꯇꯧꯗꯨ ꯈꯣꯝꯕꯁꯨ ꯎꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ ꯀꯩꯅꯣ ꯅꯃꯥꯏꯗꯨꯗ ꯁꯨꯝ ꯅꯣꯟꯊꯈ꯭ꯔꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯀꯥꯏꯔꯤꯔꯣ ꯀꯩꯕꯣ ꯏꯆꯥꯒ ꯄꯣꯛꯈꯤꯗ꯭ꯔꯣ ꯏꯕꯥꯅꯤꯕꯣ ꯈꯔꯒ ꯏꯀꯥꯏꯔ ꯂꯩꯕꯅꯦ ꯃꯁꯤ ꯁꯣꯏꯔꯣꯏꯁꯦ ꯏꯔꯥ ꯌꯥꯝ ꯀꯟꯈꯠꯂꯛꯏ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯍꯪꯉꯤꯁꯤ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯇꯌꯥꯏ ꯅꯪ ꯍꯦꯛ ꯄꯣꯍꯧ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯂꯒ ꯒꯝ ꯆꯠꯈ꯭ꯔꯦ ꯍꯩꯃꯥ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯃꯨꯛ ꯇꯨꯁꯤꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯅꯥꯀꯜ ꯑꯃꯗ ꯊꯧꯋꯥꯟꯅꯁꯨ ꯎꯍꯧꯔꯤ ꯊꯃꯣꯏ ꯀꯥꯏꯅ ꯑꯃꯗꯤ ꯆꯥꯛ ꯌꯦꯡꯍꯧꯔꯤ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤ ꯑꯃ ꯑꯣꯟꯈ꯭ꯔꯦꯀꯣ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤ ꯎꯔꯒ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯇꯔꯨꯕꯤꯁꯨ ꯂꯥꯏꯖ ꯂꯥꯛꯏ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯂꯥꯛꯆꯔꯤ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯀꯞꯃꯤꯟꯅꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯔꯤ ꯇꯔꯨꯕꯤꯅ ꯑꯗꯣ ꯇꯥ ꯊꯧꯋꯥꯟꯒꯗꯤ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯁꯛ ꯈꯨꯐꯖꯁꯤ ꯀꯩꯅꯣ ꯑꯩ ꯐꯥꯎ ꯉꯥꯎꯔꯦꯃꯤ ꯑꯁ ꯉꯥꯎꯕꯤꯌꯨ ꯍꯥꯏꯗꯤꯀꯣ ꯏꯁ ꯍꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯦꯝꯃ ꯈꯝꯕꯟꯕꯤꯒ ꯇꯧꯗꯅ ꯑꯗꯣ ꯇꯥ ꯊꯧꯋꯥꯟꯒꯤ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯎꯆꯠꯅꯅ ꯂꯩꯔꯕꯅꯤ ꯇꯥ ꯊꯧꯋꯥꯟꯗꯣ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤꯕꯅꯦ ꯏꯕꯦꯝꯃ ꯃꯗꯨꯒꯤ ꯏꯕꯦ ꯍꯥꯏꯕꯤ ꯁꯒꯣꯜ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯟꯕꯤꯗꯨꯅ ꯇꯧꯈꯤ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯃꯃꯥꯡꯗꯨꯗ ꯅꯪ ꯁꯤ ꯄꯨꯔꯒꯅꯦ ꯑꯃꯨꯛ ꯂꯦꯟꯅꯔꯨꯁꯤꯔ ꯈꯪꯗꯦꯅꯦ ꯃꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯔꯦꯕ ꯑꯩ ꯑꯁ ꯌꯥꯔꯦꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤꯕ ꯍꯣꯏꯗ ꯀꯩ ꯀꯥꯟꯗꯕꯗ ꯑꯗꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯐꯪꯗ꯭ꯔꯁꯨ ꯏꯄꯥꯟꯗꯗꯤ ꯑꯩ ꯂꯥꯛꯀꯅꯤꯍꯦ ꯑꯁ ꯅꯪꯁꯤꯗꯤ ꯏꯇꯥ ꯈꯔ ꯇꯞꯅ ꯉꯥꯡꯉꯨꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯅꯤ ꯂꯥꯏꯖꯗꯨ ꯐꯤ ꯈꯔ ꯁꯨꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯀꯥꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈꯣꯝꯕꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯇꯌꯥꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯕꯣꯛ ꯇꯌꯥꯏꯁꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯇꯌꯥꯏ ꯁꯤ ꯃꯤꯠ ꯄꯥꯡꯉꯣ ꯇꯌꯥꯏ ꯍꯩ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯍꯩ ꯂꯥꯏꯖꯥ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯕꯣꯛꯅꯦ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ ꯂꯥꯏꯖꯗꯤ ꯄꯪꯀꯞꯇ ꯀꯞꯆꯔꯤ ꯑꯃꯥꯏꯕꯁꯨ ꯂꯥꯛꯇꯨꯅ ꯈꯣꯝꯕꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯌꯦꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯗꯨ ꯃꯥꯏꯊꯣꯡꯃꯛꯁꯤꯟꯅ ꯍꯥꯏꯅꯤꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯈꯝꯕꯤ ꯅꯁꯨꯒꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯌꯥꯝꯅ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅꯤ ꯃꯉꯣꯟꯗ ꯅꯥꯔꯤꯕꯁꯦ ꯏꯁꯨꯁꯤꯒꯤ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯒ ꯃꯆꯥꯁꯤꯗꯁꯨ ꯂꯧꯍꯧꯔꯦ ꯑꯩꯅ ꯎꯄꯥꯏ ꯂꯩꯔꯣꯏꯗꯧꯔꯤ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯈꯖꯤꯛ ꯍꯣꯠꯅꯕꯤꯔꯣ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯁꯨ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝꯅ ꯅꯧꯔꯤꯅ ꯇꯧꯔꯤꯕꯁꯦ ꯌꯦꯡꯍꯩꯕ ꯅꯠꯇ꯭ꯔꯦꯅ ꯇꯧꯗꯧꯔꯤꯕꯁꯦ ꯈꯝꯕꯤꯗꯨ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯀꯣꯛꯊꯛꯇ ꯕ꯭ꯔꯖꯂꯤꯁꯤꯡꯅ ꯇꯥꯁꯤꯜꯂꯛꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯍꯥꯟꯅꯅ ꯈꯪꯂꯕ ꯋꯥꯅꯤ ꯑꯗꯨꯕꯨ
ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅꯁꯨ ꯈꯪꯂꯨꯗꯦ꯫ ꯂꯥꯏꯖ ꯀꯞꯂꯤ ꯀꯞꯂꯤ ꯑꯃꯥꯏꯕꯗꯨꯗ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯅꯁꯨꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯁꯦꯜ ꯀꯌꯥꯅꯣ ꯆꯪꯅꯤꯡꯕ ꯆꯪꯖꯁꯅꯨ, ꯑꯩ ꯊꯕꯛ ꯀꯟꯅ ꯁꯨꯖꯒꯦ, ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏꯗꯨꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯈꯝꯕꯤ ꯂꯥꯏꯖꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯂꯥꯏꯖꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯊꯣꯔꯛꯂꯤ꯫ ꯑꯕꯣꯛꯄꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣꯅꯦ? ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯕꯣꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯕꯣꯛ, ꯑꯩ ꯇꯌꯥꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯑꯩ ꯇꯌꯥꯏꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯑꯕꯣꯛ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯕꯣꯛ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯉꯁꯥꯏꯗꯒꯤ ꯈꯣꯝꯕꯁꯨ ꯇꯨꯃꯤꯟ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯃꯥꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯈꯣꯝꯕꯒꯤ ꯃꯁꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯤ꯫ ꯃꯇꯧꯗꯨ ꯂꯥꯏꯖꯗꯤ ꯌꯦꯡꯕ ꯉꯝꯗ ꯂꯣꯟꯅ ꯂꯣꯟꯅ ꯃꯁꯤ ꯄꯪꯀꯞꯇ ꯀꯞꯆꯩ꯫ ꯈꯝꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯁꯨ ꯑꯅꯤꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯀꯥꯏꯅꯕ ꯍꯥꯏꯕ ꯄꯜ ꯑꯁꯤꯅ ꯊꯠꯇꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯇꯨꯝꯅꯕ ꯆꯪꯅꯔꯛꯏ꯫ ꯂꯥꯏꯖ ꯈꯣꯝꯕꯒꯤ ꯀꯥꯏꯔꯕ ꯁꯛꯐꯝꯗ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯖꯔꯤ꯫ ꯂꯥꯏꯖ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ? ꯋꯥꯗꯤ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯅꯪꯁꯦ ꯅꯁꯛ ꯌꯥꯝꯅ ꯐꯖꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ? ꯇꯌꯥꯏ, ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯒꯅꯨ, ꯅꯁꯥꯗ ꯋꯥꯔꯅꯤ꯫ ꯋꯥꯗꯦ, ꯑꯩ ꯋꯥꯗꯦ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯕ, ꯅꯪꯒ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯑꯩ ꯋꯥꯕ ꯍꯥꯏꯕꯗꯨ ꯈꯪꯗꯦ꯫ ꯉꯁꯤꯗꯤ ꯇꯌꯥꯏ ꯋꯥ ꯈꯔ ꯉꯥꯡꯒꯦ, ꯅꯪ ꯇꯥꯎꯀꯣ꯫ ꯇꯌꯥꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯦꯜꯂꯝꯗ꯭ꯔꯕ, ꯅꯪꯕꯨ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯌꯥꯏꯒꯤ ꯄꯨꯟꯁꯤꯁꯤꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯌꯨ ꯍꯥꯏꯅꯗꯤ ꯇꯝꯂꯝꯗꯕꯅ ꯅꯉꯣꯟꯗ ꯑꯋꯥꯕ ꯄꯤꯒꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯍꯜꯂꯣꯏꯗ, ꯅꯪꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛꯇ ꯑꯗꯨꯃꯛ ꯅꯣꯛꯍꯟꯒꯅꯤ꯫ ꯑꯩꯅ ꯂꯩꯇ꯭ꯔꯕꯁꯨ ꯅꯪ ꯀꯞꯄ ꯌꯥꯗꯦ, ꯅꯪ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯀꯗꯕꯅꯤ꯫ ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗ ꯄꯤꯔꯥꯡꯗꯨꯁꯨ ꯈꯖꯥꯏꯗꯨꯗ ꯁꯤꯟꯊꯔꯛꯂꯤ꯫ ꯈꯣꯝꯕ ꯂꯥꯏꯖꯒꯤ ꯄꯤꯔꯥꯡꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯆꯩ꯫ ꯏꯍꯦ, ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯂꯕ꯭ꯔꯣ? ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯦꯗ ꯂꯥꯏꯖ, ꯅꯪꯁꯦ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯁꯦ, ꯍꯌꯦꯡꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤ, ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜꯁꯨ ꯍꯦꯛꯄꯤꯒꯦ, ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯅꯅꯕ ꯐꯅꯦꯛ ꯐꯤꯁꯨ ꯍꯌꯦꯡꯗꯤ ꯇꯌꯥꯏꯅ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯀꯔꯤ ꯃꯆꯨ ꯄꯥꯝꯒꯦ ꯅꯪꯕꯣ? ꯂꯥꯏꯖ ꯈꯥꯡꯕ ꯉꯝꯗ ꯄꯪꯀꯞꯇ ꯀꯞꯂꯤ꯫ ꯇꯣ ꯇꯌꯥꯏ, ꯇꯣ, ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯌꯥꯏ, ꯅꯪ ꯋꯥ ꯉꯥꯡꯂꯒꯅꯨ, ꯅꯪ ꯋꯥ ꯉꯥꯡꯂꯒꯅꯨ ꯇꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯈꯣꯝꯕꯗꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯏꯀꯟ ꯀꯟꯅ ꯍꯦꯛ ꯎꯔꯤ꯫ ꯃꯥꯅ ꯍꯦꯛ ꯅꯝꯗꯅ ꯂꯥꯏꯖꯕꯨ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯄꯥꯠꯇꯒꯤꯁꯨ ꯊꯝꯕꯥꯜ ꯀꯌꯥ ꯍꯦꯛꯂꯤ, ꯑꯗꯨꯒ ꯂꯥꯏꯖꯒꯤꯅꯤ ꯍꯥꯏꯅ ꯐꯤ ꯐꯅꯦꯛ ꯀꯌꯥꯁꯨ ꯂꯩꯕꯤ꯫ ꯏꯃꯥꯟꯅꯁꯤ ꯇꯌꯥꯏ, ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ꯫ ꯉꯥꯏꯈꯣ, ꯃꯐꯝ ꯑꯃꯗ ꯆꯠꯀꯗ ꯋꯥꯠꯂꯤ, ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯐꯝꯅꯤ꯫ ꯂꯥꯏꯖꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤ ꯈꯣꯝꯕꯅ ꯂꯥꯏꯖꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯃꯨꯛ ꯍꯧꯔꯗꯕꯅꯤ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯨꯡ ꯐꯥꯔꯗꯧꯕꯅꯤ꯫ ꯂꯥꯏꯖꯗꯤ ꯚꯥꯞ ꯇꯥꯗ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯋꯥꯟꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯤ꯫ ꯂꯥꯏꯖ ꯉꯛꯅ ꯈꯣꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯏꯇꯥꯎ, ꯅꯪꯅ ꯂꯥꯏꯖꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯧꯖꯕꯅꯤ꯫ ꯂꯥꯏꯖ, ꯂꯥꯛꯑꯣ꯫ ꯏꯇꯥꯎ, ꯈꯣꯝꯕ ꯂꯥꯏꯖꯒꯤ ꯈꯨꯠꯇꯨ ꯄꯥꯏꯗꯨꯅ, ꯂꯥꯏꯖ, ꯑꯩꯒꯤ ꯃꯎ ꯀꯪꯂꯨꯔꯕ ꯄꯨꯟꯁꯤꯕꯨ ꯅꯪ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤ ꯂꯥꯏꯖ ꯏꯔꯤꯛ ꯄꯤꯗꯨꯅ ꯃꯌꯣꯜ ꯆꯣꯡꯍꯟꯕꯤꯔꯔꯤ꯫ ꯅꯪꯅꯁꯨ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦꯀꯣ꯫ ꯅꯪ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯣ ꯂꯥꯏꯖ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯊꯋꯥꯟꯒꯤ ꯈꯨꯠꯇꯨꯒ ꯑꯃꯨꯛ ꯆꯦꯟꯅ ꯄꯥꯏꯁꯤꯟꯍꯟꯗꯨꯅ ꯈꯣꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯏꯇꯥꯎ, ꯂꯥꯏꯖꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ, ꯃꯥ ꯌꯥꯝ ꯋꯥꯖꯔꯕꯅꯤ, ꯃꯥꯕꯨ ꯃꯉꯣꯟꯗ ꯅꯣꯛꯍꯟꯕꯤꯌꯨꯀꯣ꯫ ꯐꯔꯦ, ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨ,
ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯈꯣꯝꯕ ꯃꯃꯥꯏ ꯐꯠ ꯂꯩꯈꯤꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ ꯂꯥꯏꯖ ꯄꯤꯇꯅ ꯊꯨꯝꯃꯠꯂꯕ ꯃꯃꯤꯠꯇꯨꯅ ꯈꯣꯝꯕꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯖꯔꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯥ ꯊꯋꯥꯟꯒꯤ ꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯝꯂꯒ ꯈꯣꯝꯕꯒꯤ ꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯒ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯑꯩ ꯉꯝꯃꯣꯏꯌꯦ ꯑꯩ ꯀꯅꯥꯁꯨ ꯄꯥꯝꯗꯦ ꯑꯩ ꯇꯌꯥꯏ ꯈꯛꯇ ꯄꯥꯝꯃꯦ ꯑꯩ ꯇꯌꯥꯏꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯩ ꯇꯌꯥꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯀꯅꯥꯒꯁꯨ ꯂꯩꯕ ꯄꯥꯝꯗꯦ ꯑꯩꯕꯨ ꯊꯅꯝꯒꯅꯨ ꯇꯌꯥꯏ ꯑꯩꯕꯨ ꯊꯅꯝꯒꯅꯨ ꯑꯩ ꯀꯅꯥꯕꯨꯁꯨ ꯄꯥꯝꯗꯦ ꯈꯣꯝꯕꯁꯨ ꯍꯟꯗꯛꯇꯤ ꯈꯥꯡꯕ ꯉꯝꯗ ꯂꯥꯏꯖꯕꯨ ꯃꯊꯥꯗ ꯆꯦꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯛꯂꯤ ꯅꯪꯅꯁꯨ ꯑꯗꯨꯝ ꯀꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯇꯌꯥꯏ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯑꯩꯕꯨ ꯅꯪꯅꯕꯨ ꯍꯤꯡꯍꯟꯅꯤꯡꯕ ꯐꯥꯎꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯍꯤꯡꯅꯤꯡꯂꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯅꯤꯡꯂꯤ ꯂꯥꯏꯖ ꯑꯩ ꯁꯤꯕ ꯄꯥꯝꯗꯦ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅꯁꯨ ꯆꯠꯄ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯇꯌꯥꯏꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯏꯃꯥꯎ ꯂꯥꯏꯖ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯀꯥꯏꯈ꯭ꯔꯦ ꯃꯄꯤ ꯑꯅꯤꯗꯨꯁꯨ ꯄꯤꯗꯅ ꯄꯨꯂꯨꯞꯂꯝꯃꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕ ꯏꯃꯥꯁꯤꯗ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯕꯨ ꯎꯔꯨꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ ꯏꯃꯥ ꯉꯁꯤ ꯄꯥꯕꯒꯤ ꯗꯤꯟ ꯀꯠꯅꯤ ꯍꯥꯏꯌꯦ ꯏꯕꯦꯟ ꯍꯜꯂꯛꯎꯔꯦ ꯏꯃꯥ ꯀꯧꯔꯣ ꯍꯥꯏꯌꯨꯋꯦ ꯂꯥꯛꯑꯣꯕ ꯏꯃꯥ ꯍꯣꯏ ꯆꯠꯂꯝꯃꯨꯆꯣ ꯏꯃꯥ ꯂꯥꯛꯂꯒꯦ ꯄꯨꯟꯁꯤꯕꯁꯨ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯂꯥꯏꯖ ꯃꯆꯥꯅ ꯆꯦꯟꯈꯤꯕꯗꯨ ꯌꯦꯡꯍꯧꯗꯨꯅ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯇꯌꯥꯏ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯉꯁꯤꯁꯨ ꯏꯜꯂꯤ ꯑꯩ ꯃꯣꯃꯟ ꯃꯤꯅꯣꯛ ꯅꯣꯛꯂꯤ ꯇꯌꯥꯏ ꯅꯪꯒꯤꯗꯃꯛ ꯏꯁꯥꯒꯤꯗꯃꯛ